Rehabilitation Center ayambada nisa sizinaba miyoi chamagi manungdang amakak nisadagi lapthokanduna thamnaba honabada awaba oire. Mayai kaba nisa sizinaba miyoi sing layangnaba madi makoibu achumba lambida puraknaba honabada Manipurda Rehabilitation Center kaya hanglabasu. Center sing asida layangba lakliba drug addict chamagi manungdang amakak achumba lambi laktuna mapunsi supa nisadagi lapthokanduna thambada awaba oire. Maram sina drug addict ayambana matam khara tha khara rehabilitation center da layang laga made masa mau phalaba matungda amughanna nisa amuk sizinaduna relapta duna nisagi ipakta tauna bagi wakhalonda rehab center da laknabana ayamba oibugum taure. Rehab center da layang badage nisa dagi ngamlagani haiduna thokraga hana nisa sizinaramba haibade nisagi ipakta tauduna leriba miyoi khara hek unabada hana dumna nisa sizinaba sina ayamba oi. Makoina rehab center da laiduna layang lingai matamda sawanba makoiga haina kiba wafam imung manunggi miyoi sing nangaglaktrabade makata na drug sizinabagi masing yamna helle aduga drug yonpham sing fauduna satpa masana yadana center da namduna thamjinba sina drug amughanna sizinabagi maram oire. Maduna drug addict sing ganing thina loina biba made makoida thamkiba wafam imung manunggi miyoi sing nangakna satuna layanggi thabak satharaglabade mahusagi punsida halakpa ngambagi chang yamna wange. Masak maming takthokningdaba lainga ki thabak tauba nisa sizinaba miyoi amana phongdorokpagi matungina de center da layang duna lairiba drug addict chamagi manungda amakhak clean sathan bai basi pak hekta ngamde drug addict singbu phan bai basi de oithokta ne makoi bu sahi khara natraga punsi chupa nisagi ipaktagi lapna thamba si khakta ne drug ki ipaktagi lapna lei bai basi angamba chingamada punsi chupa leptana cycle thogotpagumba ne cycle otpa hek lepada hanagi singkhongdagi amuk haugadoriba ne. Maram sina mayai kaba nisa sizinaba miyoi amana nisagi ipaktagi lapthokuna lainaba just for today ngasi nong makakaibasi yamna maru oi. Ngasi nong maina nisagi ipaktagi lapthokuna lakbagum hayang haiba numit asisu aigi oina di just for today oigadaba ne. Maram sina rehabilitation center amana miyoi amabu mapunsi supa nisagi ipaktagi lapthokanduna thamba haibasi yamna chauba singnaba amade oithokandaba amani haike sahi miyai salaba mayai kaba nisa sizinaba miyoi amana hai mahak rehabilitation center da ahan boy na laibada imung manungga numit kontrani laiba haiduna ngangna duna changkhe adubu center adu da laikhraba matungda mahak imung manunggi miyoi sing na numit nifuga mangani lainaba senpham sing piram le haiba khangba ngamkhe khanglakpa numita masada phathaba ngamdabadage center dagi hek thokpaga pub drug pu mai thaduna mai khu oina singba se toklaga fix haibadi mahi oina singli da kapa si oina wanthagani haina thamoi da wasakhe Khantha udaba mikupta sakibu wasagadu center dagi hek thorokpaga adumak fix da taduna haujiksu mayai kaba nisagi ipakta taure nisagi ipakta tauri ba ikhoise hakchangi kayatsing da soklabasu pungning wakhalda chuduna leidiba sathiraba laina asina numit khara tha khara natraga sahi khara mayai kaba nisadagi lapthoktuna leirabasu khangaudaba mikupta hanagi phibamda adumak hanjille haibade ani ahum lak center da makata na sangduna leibana ayamba oi. College tamliba sahi nauriba drug addict mahiroi amana hai makhoi masil manao nupa ahum pokpagi manungda makhoi ahumag loina mag drug sizinai imung amada miyoi amakhak drug sizinabada yonggi miyoi singna asuk waraba matamsida makhoi masil manao ahumag drug sizinabagi maramde makhoi gi imung ado mayai kaba nisa asi yonbagi ni hai makhoi ahumag center da laiba matamdasu pulap lai karigumba makhoi ahumgi manungda amakhak center da lairagana ani amana yumda lehoba yawe adubu center da gi thoraklaga matam sangna mayai kaba nisagi ipaktagi lapthoktuna leiba ngamde maramde makoigi masil manawgi maraktagi amana nisa saduna mayumda sanglakpa matamda mahaksu nisagi mahau khanglubana pukning wakhalda nisagi ikhauglangba do phaubani na haina phongdokhe masida sunatana center dagi imung manunggi miyoi singna lauthokpa matamda makoi ahumgi manungda ani natraga amakhak lauthokhiba matamda makoi bu mirai bide haiba wakhalon asida center dagi hek thorakpaga nisagi ipakta dumak tai masida sunatana nurse na anaba hidak kapa ubada matam sangna nisadagi lapthoktuna leiramba adu nisa sizinnaningbagi wakhal lae center dagi thoraklaga number 4 sizinaba toknabani haiduna atopa nisa haibade yugumba sizinarabasu matam khara leiraga hanagi phibamda dumak tai makoigi kokta muthatpada waragadaba sathiraba mayai kaba nisa asigi machu sangduna lei masana masidagi lapthokninglabasu maram kaya amana adumak hanjin masigi ipakta dumak tai haikhe aroibada tabiriba pumnamakpu thagachare.